Manipur Police amadi Central Force ki apunba kangbu singna kuki narco terrorist singna satharakliba lalasi laksinaba ching amasung tampaki mafam kayada thiba humbagi thabak leptana sathari masigi manung channa security force na thiba humbagi thabak sathabada lalholup anigi mioi sing phagat pangamle hairi pawasina hai security force na lokhatpa section thaurangi saruk ama oina ngarang Thobal district police amadi Mari Suba Assam Rifles ki apunba kangbuna thiba humbagi thabak sathabada Waithau Thiam Intervillage Road tagi aina thingkraba lalholu KCP taibanganba group ki mioi ama phagatkhre pharba mioi adugi mamingna sapam paikhomba chahi kuntaru apokpa Suresh kawi more bazar ward number 6 tagi haujikna laphupa tera hiangkhong kaksingda laibani hairi Mangondagi TYT gi wireless handset ama 9mm gi kapayariba maru taruk phagatpa ngamkhi mioi adugi mathakta makhataba ain gi oiba thabak lokhanaba Lilong police station da FIR ama lokhatle hairi pawasina makhata arjuna hai ngarang nungthil pung ahum lom taba matamda Imphal West district police ki kangbu amana Singjamai police ki manung chanba Thongju Pechu lampak Pukhri gi akoiba mafam singda thiba humbagi thabak sathabada aina thingkraba lalholu KCP MFL gi mioi amasu phagatki pharaba mioi adugi mamingna Samom Davidson maitai sahi kunthrainthoi apopa S sauba kawi langthabal lab makha lekai dagini hairi mangondagi mobile handset ama seloina lupa lising amaga chamapan maudra yawba wallet ama driving license ama amasung registration number MN01AD 5847 gi angang machu gi Honda Pleasure ama phagatki amaromda Mantri Pukhida thokiba mai chakpagi thodok amaga mari leinana Manipur Police na lokhatkiba case amagi manung channa ngarang mioi ani su phagatki pharaba mioi ani adudi RK Mahesh sahi yangkhai amadi Maibam Ishor sahi kuntrani Manipur Tamelong district sakta Pairakhiba Langkoi Ujek Makhalama Oiriba Amur Phekon Singhi Manungda Wildlife Institute of Indiana scientist na satellite haptuna thagalakhiba Ujek adu Botswana gi Kalahari yaukhre satellite haptuna thadokhiba Amur Falcon adu Manipur Tamelong da leiba khul amagi maming lawduna Siulon ani haina ming thon kibani Ujek asina Johannesburg tagi panglap laptana South Africa da chaktaram laba matung Kalahari da thunglakibani Ujek asigi khongset asi Wildlife Institute of India gi scientist R Suresh Kumar na kupna yengsilibani satellite tagging tawduna amadi haukiba chahi lising ani kulhumdoi gi November tha phawbada Ujek asina numit mangani chumna Arabian Sea lana pairaba matung ahanba oina Somalia da chaktarongki hiram asiga mari leinana Wildlife Institute of India gi scientist Suresh Kumar na hai Ujek asina mahaki machinjak phangba mafam sing yengduna circle amagi mawongda koina paiduna chaktabagi saktam adu uba phange panba yabadi haukiba November 9 da Manipur Forest Department amadi khunja singna khusamnaraga lamkoi ujek makhal ama oiriba Amur Falcon ani satellite transmitter sing haptuna thadokhi ujek ani adu Gwargram amadi Siulon ani haina maming thonki khongthang asi maru oina ujek asi Tamelong dagi hauraga makhoina karamba laibak singda saktabage haibadu kupna yengsinnaba Kakpigani yengsinnabani Ujek ani adugi manungda Siolon hairiba Falcon asina labani aduga Gwargram na amomni Ujek ani asi maru oiba saktafam asi Manipur gi Tamelong oiribani District Administration Kamjong na sintuna ngarang Kamjong District Headquarter dalaiba Town Hall da National Road Safety Man lising ani kunmanga gi thoram pangthokre thoram aduda athoiba mithung oina saruk yakiba Kamjong gi DC tengna mai rang Peter na hai
मियामना रोड सेफ्टी मंथ का मरी लेना पांगथोकपा थौरमसिंगदा सरुक याबा असी यामना थागतनिंगाइनी लंबी की खुदोंग थीबा थौदोकसिंगदगी ngaktokpada मियामगी चावरबा थौदांग ले मरम अदुना हौरकलिबा नहासिंग लंबी की चना कांगलोनसिंग मियामदा पाकसना खंगहनबा थौदांग अदु लौमिनसे ट्रैफिक की चना कांगलोन खंगना चलबदी लंबी की खुदोंग थीबा थौदोक कयादगी ngaktokpada अचौवा मतेंग ओइगदौरिबनी थौरम अदुदा सरुक याखिबा एडीसी कमजोंग एसएल जेना importance of knowledge of traffic rules and regulations in order to safeguard public life and maintain triangle road haiba hiramda wa ngangki kamjong district police ki sp ningsem basumna road safety gi matangda mamutana khangminarana ba honasi lambida gari thauduna chathok chasin tawbada tawgadaba amadi tawroidaba kaya adu aikhoina khangna chatpa mathau tai haiki नाकल अमरोमदा थौरम अदुगी मनुंग चना रोड सेफ्टी मन का मरी लेना पांगथोखिबा डिस्ट्रिक्ट लेवल क्विज अमसुंग पेंटिंग कंपटीशन दा मकोक मथंग ताख्रबा महिरोइसिंगदा अचंबा खुदोल पीदुना पुंगनिंग थवखि लोइनना थौरम अदुगा मरी लेना रोड सेफ्टी गी पाउजेल पुबा मियामगी खोंगसत अमसु सतखि